Imphal, August 10. Bebisana mihata chenabasing puthoknaba takshinduna amadi achumba wayal puthoku haiduna mahiroi singna changsilakpa khongjangda ngasi maikhu bom kaptuna mahiroi tara henna asok apan nanghanduna laikanakre. Tampakta leiba mahi tampham singda mahiroi singna wakat mifam phamba amadi khongchat chatlingaida pulisna maikhugi bom kapsinduna tankhaibada Anand Singh Higher Secondary School की महिरोई निपी मचा आमा सोक्तुना यामना लुब फिवमदा लैरी TG Higher Secondary School की महिरोई सिंगना जेल रोडता वाकट मिफम फमदुना बेबिसना की अचुम्ब वायल पुथोउ लैंगाकना सेंजाव पाइबसिंग की मिचंगदा लैबिगनु लाइरब मिचंग संग लैजदबसिंग हिंगलनु हाइरिब्रा हाइना हंखी Johnstone Higher Secondary School, Ibotonsana Higher Secondary School, CC Higher Secondary School, Amadi Atai School ki mahiroi singna achumba wayal putu haina kholau kaya lauduna ngasi bebisana ki mihat asiga mari leinana changsilakhiba khongjang adu akanba moongda mahiroi sing aduna changsilakhibani marak asida bebisana ki apokpa en tomchongna mahaki imung manungbu broken family oire haina media da phongdokhiba adu achumba natte haina kanna yaningda phongdokhi mahaki machin mana ohum leiba family asida makhoi pumnamak nungsi chanana laiminari haina su mahakna phongdokhi more da leiba tongan tongan ba furup singi miyoi singna saruk yaduna rally chatkhi kamong da su maira khongcha chatkhi samuro tronglaubi yauna assam gi silchar da su tongan tongan ba CSO singna sinduna ngarang bebisana mihat ka mari leinana achumba wayal puthu haina maira gi khongchat sing chatkhi